Ngasisu mahausaꯒꯨꯝꯅ mayamgidamaktà nungairaba fungawari ama uduna laksari. Wari asibu thabirakpi Chanu Mangang. Wari asigi mamingna nupi lonba nupa. Thaina mamangai matam amada Loya kauba nupa ama lairami. Loya nupi thire aduga mahakse mayum palaba matung phana kuiraba phawba macha puklamde. Aduna maram oiraga Loyagi mama ibema Thamsana nupi ama thinabagidamakta machanupa Loyada yamna toina hairami. Aduga hairiba wafamse Loyagi nupi Thajamanbinasu khanglami. Aduna maram oiraga Thajamanbido wakhal yamna nungaijaramde. Aduga Loyasu mamana hairiba wafamdo yaramde. Adubu Loyana yadrabasu Thajamanbinadi mapuroibada Sagaigi kangkhul muttanabagidamak manem ibema Thamsana hairiba wafamdo yabiyu haina haijarami. Magi nupina hairiba wado taraga Loyado yamna saurami. Adubu mabuk mara tapjabi Thajamanbinadi mapuroibabu yamna themjinjarami. Aduga manembuk Thamsanasu Thajamanbida asumna hairami. Imau ibema imana nangbu miraibadi nateko. Adubu yumsida ichanupa matumta oibanina mana macha yaudrabadi sagaigi sadanauda mutkhigadauribanido aduna nangsu mama haibado oiba ngamdrabanina nupi ama thihanduna sagai ase muttanaba hotnasigo. Aina hairiba wafamse nangnasu yafam thoi haina khalli imanadi. Thajamanbi tapna khumlai. Imana haibiriba wafamdo yamna chummi. Aduna imana Sina phagani haibado adum tawbiyu. Asumna Loyado magi nupiga mamaga ani changduna namduna luhonglami. Matam aduda Thajamanbidi yumduda minaidawna lairami. Aduga Loyana kona lauraklibi nupi asidi Thajamanbidawna ing tapjabi mau oiramde. Aduna madi kadagi sunghen hendorakhidre. Aduga somdana Loyado magi nupi Thajamanbigi manakta changlai. Thajamanbisu mapuroiba ubada momonoklaga kari watpa leirage changlakpaga amatta uhaudre. Loyado waga sungang ngangdabida Thajamanbigi manakta satchangsinduna magi nupigi pambomanidu pairaga hairei. Kainu nangna taurise Thajamanbido haujik phawba maithongdo momonokli aduga tapna nupa aibu kaidorabagi. Loyana sauna hairei. Ayeninde nangi tausinaba minokto aibu imanabanina namduna luhongbirise nangna inaktagi lapthokinabra. Thajamanbi tapna adum khumi. Nupa aibu nangi nanaktagi mikup amata lapthokibrane. Lapthokideda nangi wakhalna oiramganiye. Haujiksu ai yumsida lengdana adum leirisidi. Loya aduga karigino nangna aibu uraga thaiduna chatliba. Thajamanbido ngasaidagi noklamba minokto mikuptuda loina mangkibagum taurami. Aduna bitluki pirangna mahut sinduna hairei. Nupa ai icha pame. Aduna ichagidamakta khallaga inauga nanga nabanigi tungi punsida ayetpa oiraktanabagi aina nafamdagi nathaibani. Nang saugunu nupa. Loyana nangi wakhaldo onare hoi aise tangai phadana ngarangta luhonglaklibi nupisiga apamba laiminakibadi yai. Adubu thamoisina tasengna khanjabadi nang khatani. Masina maram oiraga ai kanagi manaktasu nakna laiba pamde. Aduga nangse yumsigi mauni. Adusu aigi nupi. Aduga karigino nangna minai nupi amagi matawgum tusonana lairiba. Kayam kuire nangna adumaina kayam kuina adumaina sum laiba yakadaurige. Thajamanbina nupa nupi oibi kananasu mapuroibagi manaktagi lapna lainingba nate. Adubu matangna matamna ngasidi aise nangi nanaktagi lapna laihalli. Ai khangi nupa namak khangi. Adubu nangi sagaise kandabadi yadabadi. Loya sagaigi imuttanaba hotnabada ibanise kainarase hairo. Nangna ngamlasu aidi ngamloi. Thajamanbi tapna nupa khonjeldo tapthabiyu. Inausi takraga karino haina khankrani. Aduna mabu nungsina loinabiyu. Adubu Loya hande khonjeldo asum kankhalai. Loyana adumni tawraklabada Thajamanbido
ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯗꯣ ꯇꯥꯈꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯐꯩ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯅꯪ ꯇꯥꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯨ ꯅꯪ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯂꯣꯌꯥꯗꯣ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯪ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯐꯥꯎꯕ ꯊꯥꯖꯃꯥꯟꯕꯤ ꯂꯩꯔꯤꯉꯩꯗ ꯆꯥꯕ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯗꯣ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯅ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯅꯪꯁꯨ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨꯅꯦ, ꯅꯁꯥꯗꯣ ꯅꯨꯃꯤꯠꯅ ꯅꯟꯈ꯭ꯔꯕꯗꯤ ꯐꯔꯔꯣꯏꯅꯦ." ꯂꯩꯃꯅ, "ꯏꯃꯥ, ꯅꯣꯡ ꯐꯥꯗꯣꯛ ꯈꯔ ꯊꯦꯡꯕꯒꯤꯁꯨ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ, ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ." ꯊꯥꯝꯆꯥꯗꯣ ꯇꯞꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯌꯨꯝꯒꯤ ꯃꯧꯅ ꯃꯅꯦꯝ ꯃꯀꯨꯅ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯪꯒꯠꯅ ꯃꯆꯤꯟ ꯃꯈꯥ ꯈꯨꯝꯕꯁꯦ ꯄꯥꯝꯗꯦ, ꯑꯗꯨꯒ ꯏꯃꯥꯈꯣꯏꯁꯨ ꯅꯍꯥꯜꯋꯥꯏ ꯇꯧꯔꯛꯇꯦ, ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯧꯁꯤꯡꯁꯨ ꯇꯧꯍꯟꯅꯤꯡꯗꯦꯀꯣ." ꯂꯩꯃꯅ, "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩꯉꯣꯟꯗ ꯑꯍꯩ-ꯑꯄꯥ ꯁꯥꯕꯤꯔꯛꯂꯅꯨ." ꯃꯄꯥꯟꯗ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯃꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯤꯕꯁꯦ ꯃꯁꯥꯅ ꯌꯥꯅ ꯊꯤꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯃꯥꯅ ꯋꯥ ꯉꯥꯡꯊꯣꯛꯀꯗꯕꯁꯨ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯥꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯥꯖꯃꯥꯟꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯉꯥꯛꯇ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯂꯩꯃꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯒ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯇꯥꯔꯒ ꯊꯥꯖꯃꯥꯟꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯅ ꯍꯥꯏꯔꯛꯏ, "ꯊꯥꯖꯃꯥꯟꯕꯤ, ꯏꯃꯨꯡꯁꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦꯗꯣ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ?" ꯂꯩꯃ, "ꯑꯣ, ꯑꯩ ꯂꯥꯛꯄꯗꯒꯤ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯁꯤꯅꯤꯅꯦ." ꯊꯥꯖꯃꯥꯟꯕꯤ ꯇꯞꯅ, "ꯂꯩꯃ, ꯌꯥꯔꯦꯁꯦ, ꯏꯃꯥꯒ ꯃꯥꯟꯅꯔꯅꯨ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ, ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯕꯅꯤ, ꯑꯩ ꯂꯣꯏꯕꯒ ꯄꯥꯎ ꯄꯤꯔꯛꯂꯒꯦ, ꯆꯠꯂꯣ, ꯄꯣꯊꯥꯖꯔꯨꯔꯣ." ꯂꯩꯃ ꯁꯥꯎꯅ, "ꯑꯣ, ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯃꯤꯔꯣ? ꯅꯪ ꯌꯨꯝꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯕꯤꯆꯥꯔ ꯇꯧꯕ ꯌꯥꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯗꯣ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯧ, ꯅꯪꯅ ꯍꯦꯛꯇ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯀꯧꯕ ꯌꯥꯕ꯭ꯔꯣ? ꯃꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥꯕ?" ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯟꯅꯔꯒ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃ, "ꯑꯣ, ꯅꯣꯏꯗꯤ ꯏꯃꯨꯡꯁꯤꯗ ꯑꯔꯣꯟꯕ ꯌꯥꯝꯅ ꯇꯧꯔꯤꯖꯥ ꯑꯣꯏꯔꯦ, ꯀꯤꯕꯨ ꯀꯤꯖꯩꯅꯦ, ꯑꯩꯒꯁꯦ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟꯅ ꯅꯝꯂꯒ ꯍꯥꯠꯇꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯝꯅꯤ." ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯃꯝꯇꯪ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ lukthaꯗꯨꯅ ꯂꯦꯞꯂꯤ, ꯑꯗꯨꯒ ꯂꯣꯌꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯊꯥꯖꯃꯥꯟꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯅ? ꯂꯥꯛꯑꯣ, ꯆꯪꯂꯁꯤ, ꯉꯁꯤꯗꯤ ꯀꯣꯏꯕꯁꯨ ꯆꯠꯂꯨꯁꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ." ꯂꯣꯌꯥ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯑꯗꯨꯒꯅꯦ ꯏꯃꯥ, ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ, ꯀꯅꯥꯃꯠꯇ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ." ꯂꯩꯃꯗꯣ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯕꯅꯤꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯩꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯆꯪꯈ꯭ꯔꯕꯗ ꯊꯥꯝꯆꯥꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯧ ꯏꯕꯦꯝꯃ, ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯒꯦ ꯅꯪꯕꯣ?" ꯊꯥꯖꯃꯥꯟꯕꯤ, "ꯏꯃꯥ, ꯑꯩ ꯀꯩꯝꯇ ꯈꯟꯗꯤꯌꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯜꯂꯒꯦ." ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯗꯣ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯝꯆꯥꯗꯣ ꯃꯃꯤꯠꯇ ꯃꯁꯨ ꯎꯒꯗꯧꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯖꯃꯥꯟꯕꯤꯗꯣ ꯂꯣꯌꯥꯒꯤ ꯀꯥꯗ ꯂꯩꯃꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯦꯟꯁꯥꯡꯗꯣ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡꯗꯣ ꯏꯁꯨꯛ ꯁꯨꯛꯂꯒ ꯍꯪꯂꯛꯏ, "ꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡꯅꯣ? ꯏꯔꯨꯒ ꯏꯀꯥ ꯀꯥꯔꯗꯅ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯅꯣꯕ?" ꯊꯥꯖꯃꯥꯟꯕꯤ, "ꯂꯩꯃ, ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯆꯝꯅ ꯊꯣꯡꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯀꯥꯡꯍꯧꯅꯤ." ꯂꯩꯃꯅ, "ꯑꯣ, ꯑꯩꯁꯦ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯈꯔ ꯍꯥꯎꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ?"
ꯌꯥꯔꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯤꯗꯤꯅꯦ ꯅꯣꯏ ꯅꯄꯥꯗ ꯄꯤꯖꯔꯨꯁꯣ ꯊꯥꯖꯃꯥꯟꯕꯤ ꯁꯥꯎꯖꯗꯦ ꯑꯗꯨꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯂꯩꯃꯥ ꯅꯪ ꯁꯥꯎꯔꯅꯨ ꯍꯣꯔꯦꯟꯗꯤ ꯉꯥ ꯊꯣꯡꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯑꯣꯏꯅ ꯈꯔ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯔꯣ ꯂꯩꯃꯗꯣ ꯆꯥꯛꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯇꯥꯔꯤꯕ ꯂꯣꯌꯥꯗꯣ ꯍꯟꯗꯛꯇꯤ ꯁꯠ ꯌꯦꯡꯂꯛꯏ ꯊꯥꯖꯃꯥꯟꯕꯤꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯄꯨꯊꯣꯛꯈꯤꯕ ꯌꯥꯗ꯭रो ꯃꯤꯅꯥꯏ ꯅꯪꯅ ꯃꯄꯨ ꯁꯥꯗꯨꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯁꯨꯝ ꯈꯨꯝꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯊꯥꯖꯃꯥꯟꯕꯤꯗꯣ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ ꯀꯔꯤꯒꯨꯝꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯍꯦꯛ ꯅꯣꯡꯈꯠꯂꯛꯂꯕꯗꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯎꯍꯟꯈꯤꯗ꯭ꯔꯦ ꯂꯣꯌꯥꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯈꯥꯏꯔꯕꯅꯤꯅ ꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯃꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯄꯨꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯃꯣꯏꯗ ꯀꯜꯂꯕ ꯁꯥꯐꯨ ꯑꯃꯅ ꯆꯩꯊꯦꯡ ꯄꯤꯔꯛꯄꯒꯨꯝ ꯊꯃꯣꯏꯗ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯟꯖꯔꯦ ꯃꯤꯅꯥꯏ ꯑꯩꯅ ꯃꯄꯨ ꯁꯥꯔꯨꯕꯒꯤ ꯏꯔꯥꯡꯅꯤ ꯌꯥꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯗꯣ ꯆꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯂꯣꯌꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯊꯥꯖꯃꯥꯟꯕꯤꯗ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯃꯥꯟꯕꯤꯗꯣ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯃꯍꯣꯏꯗ ꯂꯩꯔꯨꯈꯤꯒꯦ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯇꯣꯏꯅꯣ ꯂꯣꯌꯥ ꯁꯥꯎꯔꯞꯅ ꯃꯗꯨ ꯍꯪꯕꯒꯤ ꯅꯪꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯀꯅꯨ ꯊꯥꯖꯃꯥꯟꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯤꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯂꯣꯌꯥ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯃꯇꯝꯒꯤ ꯍꯥꯏꯕꯗꯨꯅꯤ ꯃꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯊꯥꯖꯃꯥꯟꯕꯤ ꯇꯞꯅ ꯌꯥꯔꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯨꯔꯣ ꯂꯣꯌꯥꯗꯣ ꯊꯥꯖꯃꯥꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯥꯂꯦꯝꯁꯤꯗꯕꯨ ꯍꯥꯏꯕ ꯌꯥꯏ ꯂꯣꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯁꯦ ꯊꯥꯖꯃꯥꯟꯕꯤꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯥꯖꯃꯥꯟꯕꯤꯗ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯅꯤꯡꯕꯁꯨ ꯅꯠꯇꯦ ꯇꯧꯒꯦ ꯌꯥꯎꯅ ꯍꯦꯛꯇ ꯃꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯗꯤ ꯂꯣꯌꯥꯅ ꯐꯅ ꯊꯤꯅ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯥꯏꯔꯕ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯑꯃꯨꯛ ꯀꯥꯏꯔꯛꯂꯕꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯑꯋꯥꯕ ꯍꯥꯞꯂꯛꯑꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯕꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯁꯅꯨ ꯃꯍꯥꯛ ꯆꯦꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯌꯥꯝꯅ ꯊꯦꯡꯂꯀꯥꯟꯗ ꯂꯣꯌꯥꯗꯣ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯀꯧꯔꯛꯂꯤꯕꯗꯣ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ ꯂꯣꯌꯥ ꯊꯥꯖꯃꯥꯟꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯂꯣꯌꯥ ꯇꯞꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯗꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯇꯨꯝꯗꯕꯅꯤ ꯂꯣꯌꯥ ꯐꯔꯦ ꯇꯨꯝꯕ ꯊꯦꯝꯂꯨꯔꯣ ꯊꯥꯖꯃꯥꯟꯕꯤꯅ ꯆꯥꯛꯇꯤ ꯆꯥꯕꯤꯔꯛꯂꯕ꯭ꯔꯣ ꯅꯨꯄꯥ ꯂꯣꯌꯥ ꯆꯥꯔꯛꯇ꯭ꯔꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏ ꯊꯥꯖꯃꯥꯟꯕꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯍꯧꯋꯦ ꯑꯩ ꯂꯧꯔꯨꯒꯦ ꯀꯥꯗ ꯆꯪꯕꯤꯔꯝꯃꯣ ꯂꯣꯌꯥꯅ ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯊꯥꯖꯃꯥꯟꯕꯤ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯈꯤꯇꯪꯗꯤ ꯆꯥꯕꯤꯌꯣ ꯑꯩ ꯂꯧꯔꯨꯈꯤꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯊꯥꯖꯃꯥꯟꯕꯤ ꯆꯥꯛꯇꯨ ꯄꯨꯗꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯣꯌꯥ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯅꯪꯅ ꯋꯥꯕꯤꯔꯤꯕꯁꯦ ꯊꯥꯖꯃꯥꯟꯕꯤ ꯅꯨꯄꯥ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯁꯣꯏꯕ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯈꯤꯅꯤ ꯅꯪꯅ ꯁꯣꯜꯂꯕꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯖꯃꯥꯟꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥ ꯑꯩꯅ ꯁꯣꯜꯂꯗꯤ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯄꯨꯁꯤꯟꯕꯤꯔꯛꯅꯕ ꯃꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯁꯣꯟꯕ ꯌꯥꯗꯦ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯝꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯥꯟꯅ ꯂꯧꯕꯤꯔꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯖꯃꯥꯟꯕꯤꯗꯣ ꯊꯣꯛꯈꯤꯔꯝꯃꯤ
ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯈꯝꯂꯛꯏ꯫ ꯉꯥꯏꯈꯣ! ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯃꯥꯏꯗꯣ ꯁꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯂꯣꯌꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯁꯥꯎꯅꯤꯡꯅ ꯍꯪꯂꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯁꯦ ꯀꯔꯤꯅꯣ? ꯊꯥꯖꯃꯥꯟꯕꯤ ꯇꯞꯅ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯩꯝꯇ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯇꯪꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯥꯡꯍꯟꯕꯤꯈꯤꯅꯨ꯫ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯅꯐꯝꯗꯒꯤ ꯄꯥꯝꯖꯕ꯫ ꯂꯣꯌꯥ, ꯑꯗꯨ ꯈꯛꯇꯔꯥ ꯅꯪꯅ ꯄꯥꯝꯂꯤꯁꯦ? ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯍꯪꯂꯔꯣꯏꯗ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯝꯂꯛꯏ, ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯅꯐꯝꯗꯒꯤ ꯄꯥꯝꯕꯁꯨ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯪꯗꯣꯏꯅꯣ? ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯅꯥꯏꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯑꯩꯉꯣꯟꯗꯒꯤ ꯃꯄꯨ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯂꯣꯌꯥꯗꯣ ꯊꯥꯖꯃꯥꯟꯕꯤꯕꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯧꯔꯛꯂꯣꯏ꯫ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯋꯥꯔꯧꯗꯣ ꯋꯥꯈꯜ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯣ ꯈꯪꯂꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗ ꯑꯁꯥꯎꯕ ꯋꯥꯉꯥꯡ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯃꯩꯈꯨ ꯀꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯣ ꯑꯣꯏꯅꯔꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯗꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯃꯁꯨ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯃꯥꯟꯕꯤꯁꯦ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯍꯟꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯌꯥꯏꯅ ꯂꯣꯌꯥꯁꯨ ꯂꯩꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯦꯝ ꯊꯥꯝꯆꯥꯁꯨ ꯂꯩꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯖꯃꯥꯟꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯃꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡꯗꯨꯗ ꯊꯥꯖꯃꯥꯟꯕꯤ ꯃꯇꯣꯝꯇ ꯇꯣꯉꯥꯟꯅ ꯇꯥꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯈꯜꯅꯔꯥ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯃꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯄꯝꯂꯒ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯂꯧꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝꯕꯥꯛꯇꯒ ꯐꯝꯍꯜꯂꯒ ꯂꯛꯅꯗꯨꯅ ꯁꯥꯟꯅꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯒꯤ ꯑꯉꯥꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯂꯣꯌꯥꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯣ ꯎꯔꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯄꯝꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯅꯪ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯛꯎꯕ꯫ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯑꯉꯥꯡꯁꯤꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤ ꯍꯔꯥꯎꯅ, ꯑꯩ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯂꯧꯔꯛꯑꯣꯕ ꯅꯨꯄꯥ꯫ ꯂꯣꯌꯥ ꯇꯞꯅ, ꯑꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯛꯐꯝꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯗꯨꯅ ꯇꯞꯅ, ꯅꯨꯄꯥ, ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯄꯥꯜ ꯊꯣꯛꯅ ꯎꯠꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯁꯥꯎꯒꯅꯨ, ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯛꯑꯣ꯫ ꯂꯣꯌꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ leple. ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯏꯇꯩ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯒ ꯑꯁꯨꯛ ꯅꯛꯅ ꯏꯅꯥꯛꯁꯤꯗ ꯂꯩꯔꯤꯕꯤ ꯅꯪꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯊꯥꯖꯃꯥꯟꯕꯤ, ꯅꯠꯇꯦ ꯅꯨꯄꯥ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯃꯤꯅꯥꯏ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯒꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯤ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯃꯆꯥ ꯄꯣꯕ ꯄꯝꯕ ꯎꯔꯒ ꯑꯩꯁꯨ ꯏꯇꯝꯕꯥꯛꯁꯤꯗ ꯏꯆꯥꯗꯣ ꯄꯝꯅꯤꯡꯂꯛꯑꯦ ꯅꯨꯄꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯀꯞꯂꯤ꯫ ꯂꯣꯌꯥꯁꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ, ꯃꯧ ꯅꯪꯅ ꯃꯤꯅꯥꯏ ꯁꯥꯔꯒ ꯂꯩꯗꯣꯏꯁꯦ ꯀꯩꯒꯤꯅꯣ? ꯍꯣꯏ, ꯑꯩ ꯉꯁꯤꯗꯤ ꯂꯩꯃꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ꯫ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯅꯪꯅ ꯃꯤꯇꯣꯞ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯁꯨꯝ ꯏꯅꯥꯛꯇꯒꯤ
nathꯩꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯊꯥꯖ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ, "ꯁꯤ ꯅꯨꯄꯥ, ꯅꯪ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯌꯨꯕ?" ꯂꯣꯌꯥꯅ, ꯂꯥꯛꯑꯣ, ꯑꯩ ꯂꯧꯔꯛꯀꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯂꯩꯃꯗꯣ ꯑꯉꯥꯡꯗꯣ ꯊꯦꯝꯂꯒ ꯃꯅꯝꯗ ꯄꯣꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯒ ꯂꯣꯌꯥꯒ ꯑꯅꯤꯗꯨ ꯄꯨꯂꯞ ꯊꯣꯔꯛꯄ ꯎꯕꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯃꯥꯟꯕꯤ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯤ꯫ "ꯂꯩꯃ, ꯅꯕꯥꯅꯤꯗꯤ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕ?" ꯂꯣꯌꯥ ꯈꯨꯝꯗꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯇꯞꯅ, "ꯂꯩꯃ, ꯑꯩꯅ ꯏꯁꯤꯡꯗꯣ ꯊꯥꯡꯖꯤꯟꯕ ꯉꯝꯗꯕꯗꯒꯤ ꯂꯣꯌꯥꯗ ꯊꯥꯡꯖꯤꯟꯍꯟꯕꯅꯤ." ꯂꯩꯃ, "ꯑꯣ, ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ?" ꯊꯥꯖꯃꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯆꯥ ꯄꯣꯛꯂꯦ, ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯍꯧꯔꯒꯦ꯫ ꯅꯨꯄꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯕꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦ." ꯊꯥꯖꯃꯥꯟꯕꯤ, "ꯂꯩꯃ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯣ?" ꯂꯣꯌꯥꯗꯣ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯗꯨꯅ ꯑꯩꯅ ꯂꯩꯍꯟꯅꯤꯡꯕ ꯃꯤ ꯂꯩꯍꯟꯒꯅꯤ꯫ ꯃꯁꯤꯗ ꯂꯩꯃ ꯅꯪꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ." ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯁꯨ ꯊꯣꯔꯛꯏ꯫ ꯑꯗꯨꯒ, "ꯏꯍꯦ, ꯅꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦ?" ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯅꯨ꯫ ꯃꯥ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯄꯣꯊꯥꯕ ꯐꯪꯂꯔꯣꯏ." "ꯊꯥꯝꯆꯥ, ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯗꯧꯔꯝꯃꯒꯦꯕ?" ꯂꯣꯌꯥꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ?" ꯂꯩꯃꯗꯣ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ "ꯅꯨꯄꯥ, ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ? ꯅꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯒꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ?" ꯊꯥꯝꯆꯥꯅ, "ꯉꯥꯏꯈꯣꯅꯦ, ꯑꯗꯨ ꯅꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯍꯥꯏꯕꯅꯤ?" ꯂꯣꯌꯥ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯊꯥꯖꯃꯥꯟꯕꯤꯁꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥ ꯌꯥꯔꯕ꯭ꯔꯥ?" ꯊꯥꯝꯆꯥꯅ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯆꯦ ꯊꯥꯖꯃꯥꯟꯕꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯂꯩꯃ, "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯟꯗꯨꯅ ꯂꯩꯔꯤꯁꯦ?" ꯂꯣꯌꯥ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯃꯥꯅ ꯂꯩꯕ ꯅꯠꯇꯦ, ꯑꯩꯅ ꯂꯩꯕꯅꯤ, ꯑꯩꯅ." ꯊꯥꯖꯃꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯅꯠꯇꯦ ꯅꯠꯇꯦ ꯂꯩꯃ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯔꯨꯅꯨ꯫ ꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯈꯛꯇꯗꯅꯤ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯨ, ꯑꯗꯨꯅ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨ." ꯊꯥꯝꯆꯥꯅ, "ꯂꯩꯃ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯆꯦ ꯊꯥꯖꯃꯥꯟꯕꯤꯁꯦ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯨꯅꯤ? ꯃꯥꯁꯨ ꯁꯨꯝ ꯂꯩꯖꯁꯅꯨ, ꯑꯗꯨꯒ ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯆꯦꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ. ꯃꯕꯨꯡ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨꯁꯨ ꯊꯤꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯅꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯅꯦ ꯏꯕꯦꯝꯃ." ꯂꯩꯃ, "ꯏꯃꯥ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯕꯗꯤ ꯃꯥ ꯇꯥꯟꯊꯣꯛꯄꯤꯈꯣ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯒꯦ." ꯂꯣꯌꯥ, "ꯆꯠꯈ꯭ꯔꯣ, ꯅꯪ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ." ꯂꯩꯃ ꯁꯥꯎꯅ, "ꯅꯨꯄꯥ, ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯗ꯭ꯔꯥ?" ꯂꯣꯌꯥꯅ, ꯉꯝꯂꯅꯤ, ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯤ ꯅꯨꯄꯤꯅꯤ." ꯂꯩꯃꯅ, "ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯟꯅꯄꯣꯠꯂꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯣ ꯊꯥꯖꯃꯥꯟꯕꯤꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ "ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯇꯩ ꯏꯅꯥꯎꯁꯦ ꯀꯥꯏꯅꯗꯧꯔꯦ." ꯊꯥꯖꯃꯥꯟꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯂꯩꯃ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ "ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗꯅꯤ." ꯊꯥꯖꯃꯥꯟꯕꯤ ꯇꯞꯅ, "ꯂꯩꯃ, ꯐꯔꯦ, ꯑꯩ ꯂꯩꯕꯅ ꯅꯪꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯄꯤ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯂꯣꯌꯥꯅ, "ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯌꯨꯝꯁꯦ ꯅꯪꯒꯤ ꯌꯨꯝꯅꯤ." ꯂꯩꯃ ꯃꯔꯛ ꯊꯠꯇꯨꯅ, "ꯀꯔꯤꯑꯕ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤꯗꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯆꯠꯂꯣ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ." ꯊꯥꯖꯃꯥꯟꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯂꯩꯃ, ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯆꯥꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ. ꯑꯩ ꯏꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯩꯃ. ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯃꯦ." ꯂꯩꯃꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯅꯥꯒꯤ ꯏꯆꯥ? ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯦ, ꯏꯆꯥ. ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ, ꯑꯗꯨꯅ ꯃꯤꯅꯥꯏ ꯅꯉꯣꯟꯗ ꯀꯔꯤꯒꯤ ꯏꯆꯥꯁꯦ ꯌꯦꯡꯍꯟꯒꯗꯣꯏꯅꯣ?" ꯊꯥꯖꯃꯥꯟꯕꯤ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯑꯉꯥꯡꯁꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯊꯥ ꯅꯨꯡꯁꯤꯗ ꯀꯣꯟꯖꯒꯦ.
ꯏꯃꯥꯅ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯛꯑꯣ ꯏꯃꯥ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯗꯣ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯗ ꯌꯦꯡꯂꯒ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯅ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯁꯨ ꯄꯥꯝꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯆꯝ ꯆꯝꯖꯕꯤ ꯏꯃꯧꯒꯤ ꯅꯐꯝꯗ ꯆꯩꯅꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯏꯃꯥ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯃꯗꯣ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯪꯂꯛꯏ, ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ? ꯂꯣꯌꯥꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯁꯦ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯃꯄꯤꯗꯣ ꯇꯞ ꯇꯞ ꯇꯥꯅ, ꯑꯩꯕꯨ ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯂꯪꯁꯤꯟꯕꯤꯒꯅꯨ, ꯑꯩ ꯀꯅꯥꯃꯠꯇꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯂꯩꯃꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ, ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯁꯨꯝꯖꯤꯟꯕꯤꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯗꯣ꯫ ꯂꯣꯌꯥꯁꯨ ꯂꯩꯃꯕꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯃꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯍꯥ? ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥꯕ? ꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯁꯠ ꯈꯨꯝꯂꯛꯏ, ꯈꯪꯉꯦ, ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ, ꯃꯥꯗꯤ ꯑꯣꯛꯇꯕꯤꯅꯦ, ꯑꯣꯛꯇꯕꯤ꯫ ꯂꯣꯌꯥꯗꯣ ꯈꯪꯍꯧꯗꯦ ꯂꯩꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ꯫ ꯂꯩꯃꯁꯨ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄꯒ ꯂꯣꯏꯅꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒ ꯀꯅꯥꯃꯠꯇꯒ ꯂꯣꯏꯅꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕꯁꯦ? ꯂꯣꯌꯥꯅ, ꯑꯩ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯁꯦ ꯊꯥꯖꯃꯥꯟꯕꯤꯁꯨ ꯀꯞꯂꯤ꯫ ꯂꯣꯌꯥ ꯃꯈꯥ ꯇꯥꯔꯛꯂꯤ, ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯂꯩꯃ, ꯑꯣ, ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯤꯅꯝꯂꯤꯕ? ꯊꯥꯖꯃꯥꯟꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯃ, ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯃꯤꯅꯝꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒ ꯃꯥꯒ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯁꯦ ꯏꯇꯩ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯃꯔꯤꯗꯣ ꯊꯗꯠꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯄꯥꯝꯗꯕꯗꯒꯤ꯫ ꯑꯗꯨꯅ ꯅꯪ ꯏꯆꯦꯕꯨ ꯊꯥꯖꯧꯋꯣ꯫ ꯂꯩꯃꯁꯨ ꯀꯞꯂꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩꯕꯨ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ? ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ꯫ ꯑꯩ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤꯌꯦ꯫ ꯊꯥꯖꯃꯥꯟꯕꯤꯗꯣ ꯂꯩꯃꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯝ ꯄꯣꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯂꯣꯌꯥꯗ ꯂꯩꯃꯕꯨ ꯈꯥꯝꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯥꯜꯂꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯣꯌꯥꯁꯨ ꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯏ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯊꯥꯖꯃꯥꯟꯕꯤ? ꯅꯨꯄꯥ, ꯑꯩ ꯂꯩꯃꯕꯨ ꯂꯧꯔꯨꯒꯦ꯫ ꯂꯣꯌꯥ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯊꯥꯖꯃꯥꯟꯕꯤꯅ, ꯑꯁꯦꯡꯕꯅꯤ ꯅꯨꯄꯥ꯫ ꯂꯣꯌꯥ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥꯡꯗꯨꯗ ꯍꯨꯔꯨꯅ ꯉꯥꯛꯂꯒ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯅꯧ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯒꯅꯤ, ꯑꯗꯨꯒ ꯅꯪ ꯀꯥꯏꯅꯧ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯊꯥꯖꯃꯥꯟꯕꯤꯗꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ꯫ ꯂꯨꯞꯊꯈꯤꯕ ꯃꯥꯏꯊꯣꯡꯗꯣ ꯅꯣꯡꯁꯨ ꯅꯣꯡꯈꯠꯇꯦ꯫ ꯂꯣꯌꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯁꯦ ꯍꯥꯏꯌꯨ, ꯅꯪꯗꯤ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯗ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ꯫ ꯂꯣꯌꯥꯗꯣ ꯍꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ, ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯗꯣ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤ ꯇꯨꯃꯤꯟꯅ ꯀꯞꯂꯤ꯫ ꯀꯞꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯋꯥꯍꯪ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯣꯌꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯌꯥ ꯊꯥꯖꯃꯥꯟꯕꯤꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯗꯣ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯀꯣꯟꯁꯤꯜꯂꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯒꯤ ꯊꯃꯣꯏꯗꯣ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯇꯨꯗ ꯂꯩꯃꯗꯣ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫
ꯃꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤ ꯃꯁꯥꯗꯣ ꯈꯪꯆꯠ ꯆꯠꯊꯣꯛꯏ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯄꯝꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯊꯥꯖꯃꯥꯟꯕꯤ, ꯂꯩꯃ ꯅꯪ ꯁꯥꯎꯈꯤꯅꯨ꯫ ꯂꯩꯃ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ, ꯅꯨꯄꯥ, ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯦꯜꯍꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯣꯌꯥ ꯂꯩꯃꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯥꯖꯃꯥꯟꯕꯤ, ꯂꯩꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧꯅꯤ, ꯑꯗꯨꯅ ꯅꯪ ꯂꯩꯒꯗꯕꯅꯤ꯫ ꯂꯩꯃ ꯄꯤꯛꯂꯤꯕ ꯃꯆꯥꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯊꯤꯡꯉꯝꯗ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯅ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯃꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯊꯥꯖꯃꯥꯟꯕꯤꯗ ꯑꯉꯥꯡ ꯑꯗꯣ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯆꯦꯒꯤ ꯅꯐꯝꯗ ꯁꯤꯟꯅꯖꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯑꯉꯥꯡꯗꯣ ꯇꯞꯅ ꯂꯧꯔꯒ, ꯂꯩꯃ, ꯀꯔꯤꯒꯤ ꯅꯪ ꯂꯩꯅ ꯂꯩꯅ ꯏꯆꯥꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯅꯣ? ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯇꯥꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯈꯤꯁꯤ꯫ ꯂꯩꯃ, ꯏꯆꯦ, ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ, ꯑꯗꯨꯒ ꯅꯅꯥꯎ ꯑꯩꯗꯤ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯅꯅꯥꯎ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯄꯣꯛꯇꯤ ꯂꯩꯔꯝꯂꯔꯣꯏ꯫ ꯂꯣꯌꯥꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯃ, ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯀꯅꯥꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯂꯩꯃ ꯇꯁꯦꯡꯅ ꯂꯣꯌꯥꯕꯨ ꯋꯥꯔꯧꯏ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯃꯔꯥꯏꯕꯛꯅ ꯇꯝꯕꯅꯤ ꯈꯟꯗꯣꯛꯂꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯋꯥꯔꯧꯅꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯂꯤ, ꯅꯨꯄꯥ, ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯗꯣ ꯅꯠꯇꯦ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯒ ꯃꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯏꯆꯥꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯨꯄꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯣ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯤ꯫ ꯂꯣꯌꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯅꯁꯨ ꯂꯩꯃꯕꯨ ꯈꯥꯝꯂꯤꯕꯅꯤ꯫ ꯂꯩꯃꯗꯤ ꯀꯅꯥꯃꯠꯇꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯃ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯃꯁꯨ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯌꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯋꯥꯕ ꯄꯤꯗꯅꯕꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯂꯩꯃꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯥꯝꯆꯥꯁꯨ ꯃꯃꯧ ꯑꯇꯣꯟꯕꯤꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯅꯪ ꯆꯠꯇꯨꯅ ꯏꯅꯥꯎꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯖꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯁꯤꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯤ ꯅꯨꯄꯥ꯫ ꯂꯣꯌꯥꯅ, ꯑꯩ ꯃꯥꯕꯨ ꯀꯧꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯝꯆꯥ ꯂꯣꯌꯥꯒ ꯆꯠꯇꯨꯅ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯂꯩꯃꯕꯨ ꯌꯥꯅꯕ ꯃꯑꯣꯡꯗ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯂꯩꯔꯨꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯝꯆꯥꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯉꯥꯡ ꯑꯃꯠꯇ ꯆꯥꯗꯥ ꯅꯧꯗꯥ ꯂꯩꯔꯛꯇꯕꯗꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯅ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯍꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ ꯂꯩꯃꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯐꯝꯗ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯂꯩꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯗꯨꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯇꯨꯡꯑꯣꯏꯅꯅ ꯉꯁꯤꯗꯤ ꯂꯩꯃꯗꯣ ꯑꯃꯨꯛꯀꯁꯨ ꯃꯤꯔꯣꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯀꯥ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯅ ꯑꯃ ꯀꯂꯛ ꯃꯤꯍꯧ ꯂꯩꯇꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫